Image powder miyeng tabiri basingbu taram noksa bagaloy na kurumjari. Powder masagi maroy powder Kaksing Book Fair 2018 ngasidagi hodokre. Pokso Ek JJ Ek amadi RTE Ek ki matangda awareness program pangthokre. Loyana Taramde Suba Scientific Advisory Committee meeting pangthokre. Hojik mapunga palo birasi. Library and Information Center Kaksing Sinduna Second Kaksing Book Fair 2018 ngasidagi Library and Information Center Kaksing da DC Kaksing Nelentang Telena athoy mithong oidina hodokre. Tang tara mari phawba thathagadoriba book fair hodokpagi thoramda retired principal and Gandharna akhanaba lengbirakpa amadi center asigi President P Samphana thoram mapu oiki. Thoram asigi matangda wangaladuna athoy mithong oikiba DC Kaksing Nelentang Telena wapam kaya phongdoraki. Yumdasu koi newspaper oiro daily ki local natana koi ki national daily zum pai ko kari no haib da koi ki thawak phangre koi DC ore na pa ba to ga di thawak si sathawang am ko knowledge is power haib nga sing su phangi ne satra satra sing su information knowledge si power ko adu gi noi kau bi gnu an ore class 10 ore पाव तो कदो नते 12 लोरे थबक फंगे पाव तो कदो नते को अदुम पाजी पाव दे इंफॉर्मेशन नॉलेज फंगोय दब लेते को अदुगी नोगी स्कूल बुक से पाव अदु नोगी पर्सनालिटी डेवलपमेंट होय गदो लाइफ में हम दरन जु पाबियो Manipur Chief Minister Nongthombam Birena tha khudingi tang tara amadi tara manga da singilu singbasing amadi miyamga unabagi saru ama oina ngasi CM na singilu singbasing amadi atai singi miyamga unakre unaki baduda CM na singilu singba amadi miyamna phongdora kiba wakat kaya taki maduda CM na phongdoki bada tha khudingi tang tara amadi tara manga da miyamga unaba sina lenga amadi miyamgi marakta hena asetpa mari thamduna Miyam amadi lenga ki marakta leramba gap adu lehendre. Hai riba numi ani asida singilu singbasing amadi miyanga unabana lengakta aduki matik kanaba phangi CM na makata aduna haikibada February tang anidagi pangthokadoriba taramathoy suba Manipur Bidhan Sabhagi full budget mifamda skill development, connectivity, fishery, health, education, agri nursing bada lenga na miyang thangani masigidamak sem saba loire. Connectivity amadi skill development asi yamna maru oiba amani hojiki matamda connectivity leibana amaga naksanaba amadi lambi thongya amata ngairaba pambaini lamdam asigi miyam mapanda satuna sel kaya tingduna layeng liba sigidama haksel gi patharang paikhatnaba miyeng thambani mapandagi nga leiduna sariba kaya si yengduna fishery da hena miyeng thambani Education dasu tungi naharol singi dama asanba miyeng thamli agriculture ki wafam phongdoladuna agro based agri da miyeng thambani miyam gi numit amadi singilu singbasing unabagi thoramasi makhatana adumak sathakigani hainasu CM na phongdoki Manipur Commission for Protection of Child Rights MCPCR na sinduna Pokso Act JJ Act amadi RTE Act ki matangda nomagi oiba block level awareness program among asi Kaksing district Sugnu Makhalekai community hall da pangthokre awareness program adu hodopagi tharamda MCPCR gi chairperson Sumati Bala Ningthaujam Sugnu municipal council gi ward number 2 gi councillor M Nanau amadi MCPCR gi member KS Ras Lakshmi Sugnu SDPO Athokpam Romendro amadi social worker KS Saratna mathangsina tharongi athoiba mithunglen Thoram mapu amadi akhanaba mithunglen sing oina saruk yaki awareness program asigi technical session da MCPCR gi program officer Sumel Yumnamna overview on Pokso Act Habahiramda MCPCR gi member Gabriela Golmaina role of media in the implementation of Child Rights Act and Law Habahiramda MCPCR gi member K Pradeep Kumarna overview on JJ Act Habahiramda
MCPCR की member CS Nabachandra roles and responsibilities of MCPCR haiba hiramda loinana MCPCR की member Montu Ahanthyamna overview on RTE Eki matangda akangai sing oina wangang ki. Pradhan Mantri Ujjwala Yojana program की मखादा Agriculture, Veterinary and Animal Husbandry Minister B. Hangkhaliana ngasi cooking gas set amasung LPG safety clinic yenthokpagi thoram Ram School Pangai Imphal East da pangthokre. Thoram aduda BJP Manipur Pradesh ke hanagi State President SI Santikumar Sharma, FINIT Manipur Rural Bank ke manager Laishram Roshan, BJP Mahila Morcha Khundrakpam Mandalgi President A. Ngangbi Devi, Manipur Rural Livelihood Mission of State Mission Manager Skill KS Bobby, Executive Member Amadi Vice President BJP Kishan Morcha, BJP Manipur Pradesh Dr. Kala Singhana, Mathang Sina Thoram Mapu Amadi, Thoidokpa Mithung Sing Onya Saruk Yaki. Thoram Aduda Wangaduna Atoi Mithung Oikiba B. Hangkhaliana Haikibada, Ujjwala program asi ekhoi samaj asida sel thunggi phibam sotharaba lukhrabi amadi tola taraba singi mateng pangnaba Prime Minister gi program mamal tingdina gas connection phanganba sina sakhumda sing thabagi maikhu khonba phalagani haiki. Minister na cooking gas set adu Khundrakpam Assembly Constituency Imphal East ki beneficiary sing da yenthoki gas set sing adu Sawambung Indian Gas na provide tawani. Hill Areas Committee SSC के चेयरमैन से ओरिबा हेंगलेब की MLA TT हाउकिट न सिंधुना चुराचांदपुर डिस्ट्रिक्ट की मनुंग लेरिबा गवर्नमेंट स्कूल सिंगी हेडमास्टर अमदी हेडमिस्ट्रेस सिंगी ओइबा कंसल्टेटिव मीटिंग अमंग असी बेंगनोंग कम्युनिटी हॉल दा पांगथोखरे. कंसल्टेटिव मीटिंग असी मंगोयना हेडमास्टर हेडमिस्ट्रेस सिंग सुना लाक्लिब्रा लाक्तब्रा हाइबगी रोल कॉल सुतौखी. Maduda MLA na school singi oja sing amadi relationship sing kokhatuna oja sing na karana thabak tawribage amadi kari khudong chadaba nanglibage haibagi matangda su wahang pahongki. Naga toke Bharat Sarkar ki interlocutor oiriba RN Ravi na haikre Nagaland Vidhan Sabha ki mikhal mamangda Naga toke solution purakpa haibasi civil society organization kaya amadi mikhal da mai paklaba representative singi voice ni Masiga Marina election postponed to Wahabasi Palm Day, Magna Makata Pondokibada, peace process advanced stage the lady, election Pantok Pahabasi, election commission mandate ni Amasung, election Yatok Pahabasi Palm Day, Wapamasi, Nagaland post na telephone the Wari Shanabada, interlocutor RN Rabina Pondokibani. Magna Makata Aduna, Prime Minister Narendra Modi na Atugumatamda, solution Purak Lagani Haiba commitment P. Mahaknasu Mahaki Maikaidagi Apava Kontang Kaya Pakatkani Haiki. KBK Thawalna Sindana Tarahumde Suba Scientific Advisory Committee meeting Nasi KBK Thawalgi Conference Holder Pangtokre, Director of Agriculture Government of Manipur Chairmanship Makada Pangtokiba Nasi Mipamaduda, PS Rajendra, Director Agriculture Dr. Arun Kumar, Principal Scientist Atari Umayan, Dr. Megasandra, Joint Director INSAS ICR, Lamphel Amadi Khaidem Mohendra, Additional Director Department of Agriculture, Senior Scientist and Head KBK Thawalna, Thorom Mapusing Oina Saruk Yaki. Loyana Ngasi Kananabaduda, Bisnupur, Imphal West, Imphal East District, Senior Scientist Amadi Makok Thombo Official Sing Loyana, Horticulture, Agriculture, Sericulture, Fisheries, Veterinary Industry Amadi Social Welfare Thomi Sing Amadi Lomi Sing Su Saruk Yaki.
ngasi khananaba duda mamangi khananabada pass tokiba thabak thoram singi report sing amadi tongan tongamba KBK thobana pathakadaba thabak thoram sigi matangda khananaki Mitai singi inat lining laison chatnarol sing paturel ariba khubam laifam tipha amadi mitai gi inat ka marinaba thabak thoramadi mitai gi nak sagagi mingda umang lagi laikon singbu yokhatnaba kalongna bagidama ngasi phawba hanba laitana palthokna lakli haina sikona thadorakpa zerolda hairakli mitai aikoi gi saluktagi atopa purupna khuzai thangdokhibadi thinghoba mathautai leiminari ba atopa purupu haraunaba amadi penaba hotnabada Midai pai puna thambiram balam mazet malalabadi kanglei midai miyamga puna hanba laitana thengnaminaba tabani kanglei midai miyamna atopa phurupta kai hena minungsi chauringai amadi tungi yengdringai jarak asida leiminariba atopa phurupna masida hena kudong chaba loksilakpadagi hendorakduna midai gi matha kakhlakpa si ngasidi midai miyamna amutang til yothaduna tungi mirongi daba wata naba mathau tai Sanjam Kuno amadi Sanjam Sirang Kulgi akoiba saruk asi hauze Imphal West District ki manung chana 40 Sanjam Kuno sit number 4 oina leirabani aduga hauze tholiba wathok asi hena sauthokjingaida paliba lengakna mapu oiriba Sanjam Kuno amadi Sanjam Sirang Kul anigi mitaigi dama khalaga tung koiba waroi sunama athuba matamda purapiu wathok asigi matangda atopa phurupka lona thupna manungda yana thokpa amadi Makoida mazet ama phawba pithokpa yaroi hairi RBSK program gi makhada RBSK team morena sinuna angang singbu masa mau phana thamnabagi pandamda Angalwadi center gi angang singda lemna health checkup tawbagi thora ama pangthokre ngasi health checkup adu More block ki medical officer Dr. Bidya Lakshmi amadi Dr. Bidya Rani amasun staff sing yauna pangthokhi Program asigi makada hauzik phawbada punna angang lising ahum lomna segap tawkre program asi lising ani tara ki April thadagi hokibani sahi asigi March tha phawba sathakadabani hairi Election Commission of India na lekiba schedule gi matungina Manipur da leiriba Assembly Constituency humpugi final photo electoral roll ngasi phongkre maramasina political parties sing amadi general public electors sing ngasi phongliba electoral asidagi details sing AEROs singi office dagi khanglaba yagani aduga booth level officials sing asu CEO Manipur gi website www.ecomanipur.nic.in dagi su khanglaba yagani makhatana lamdamasigi assembly constituency kudinda lairiba sakhanglaba national amadi state ki political parties sing da final electoral roll gi print toraba amadi CD ROM copy amamam yaudana pigani maramasina political party singna copy asi lauranaba aiba serong loyana miyoi amamam thabiranaba joint chief electoral officer Manipur gi serot amana khangalakli 36 wabaga amadi 37 Kaksing assembly constituency singi electoral roll sing loyana semdok laba list singi copy sing aran ahui yengsilanaba SDC AERO Kaksing amadi Marinaba polling station singi BLO singda namthoklaba copy sing office matamda yenglaba yagani haina 36 Wobagai and 37 Kaksing assembly constituency singi electoral registration officer Anjali Jongthang Thadorakpa Gerald Amana hairi Hokiba sahi lising ki December 30 practical test da mai pakraba Manipur Police Department ki follower Melgi Biba Boss Liba Thasigi tang tara second MR gi drill set ta ayupung mapan makhaidagi pangthokpa horagani January tang tara Jiriba amasung Tamenglong January tang 19 kundana Imphal East January tang 22 Kulumdoi amasung Kunmarina Thobalgi January tang 13 amasung Kumapana Bisnupur January tang 13 mathoi amadi February tang amadana Imphal West February tang 2 amasung 3 dana Churachandpur February tang 5 dana Ukhrul amadi Chandel February tang 3 dana Sanapati gi pangthokani hairiba numising asida yahodaba district khudingi candidates singina February tang 3 ta pangthokani haina DPC for recruitment of followers male of Manipur Police ki chairman gi Jarot Amana hairi Indian Fitness and Bodybuilding Federation imiyek makhada Bangalore da lakliba February tang 10 dagi 13 phawba
नुमित निनी सुना पांथोकदोरिबा नेशनल फिटनेस एंड बॉडी बिल्डिंग चैंपियनशिप 2019 सरुक यारुनबगिदमक मणिपुर की टीम अमा सेमदुना थानबगिदमक ट्रायल सिलेक्शन अमा मणिपुर एमेचर बॉडी बिल्डर्स एसोसिएशन ना सलिबा थासी तांग 16 थांगजे नुमित की नुंथिल पुंग अनि ताव मतमदा सगोलबन नेप्रा मेंजर पुखरी मपाल कम्युनिटी हॉल दा पांथोकलगनी हाइना मबाना थादोरकपा जेरल अमना खंगलकली Sarol aduna makatana phongdorapda pangthokadoriba National Fitness and Body Building Championship asida sub junior, junior, youth, senior gi height group, short, medium, hall, super tall amadi master gi 40 plus amadi 50 plus, man physique ki up to 168 amadi 168 above haina khaidokani saruk yaningba mabagi players ina akupa marol association asigi general secretary dagi khangbiraba yagani hairi Air India da foreign investment salot na ba Narendra Modi government na thong hangkre ngasi ayu phamkiba cabinet meeting lokhiba warep ki makhada foreign airlines na Air India da sadani pumapan phauba direct investment toba yahangadori airline ki thabak sing India masa sing khutagi lothokadori hairi sahida romasida sel mangtuna talaklaba airline asina lisingani tara taruk tara tereta lupa crore lising nipuni pansani pa hundra taruk puthai hairi Atopa sahi amadana lupa crore lising ohum zonga mangki hoki ba sahida cabinet committee on economic affairs na Air India strategic investment amana lakhotna bagi ayaba ama in principle oina piki lisingani kuni thoida privatization tawna ba thaw paikhatlaba yai hairi ba thabak ani asi athubada lakhotpam thoi haina kapana phongdoki government lakholiba khongthangi mayokta congress na thabak paikhatadori Air India ki matanda government lawriba ware pullale haiduna senior congress leader Anand Sharma na haiki phantanabagi lambi maya ama leramgani national career bo foreign career ki khutta sinaroi debani hainasu congress leader asina phongdoki Lisinga Zapa Marpu Marida Tokiba anti-sick riot kamena ba case Cham Marpu Taruk Tijinaba Supreme Court na special investigation team SIT ama semkre Casing adu Tijin Kosin ba yaudana loisin kre haiduna court aduna semkiba supervisory panel amana report ama thagalakpadagi SITS semkibani hokiba sahida justice JM Panchalama sun KSP Radhakrishnan na saba body ama case tani maudrong do yengsinaba Supreme Court na haukibani Delhi Sikh Gurudwara Management Committee ki member ama oiriba S Gurlal Singha kanuna casing adu prop tawna ba court wakhakibani pending ladiba casing adu prop tawna ba lisinga mangada Modi government na SIT ama semki timadu IPS officer Pranod Asnana lusinki Supreme Court na semki ba no ba SIT asi members in maming hayen longthokani haidi Jammu and Kashmir da line of control LOC ki paring da cross border firing da Indian army na Pakistani army sang kunthran nipan hoki ba sahi lisinga da ta hat ki hairi sahi asida Indian army kunipan su mapunsi longki Pakistani army na di makhoi lanmi kaya yamna sikhi haibasi thijin kide hairi Indian army na piriba report adu Pakistani army na di yakide Indian lanmi ki wangang loi Colonel Aman Anand na haiki Pakistan ceasefire to guide no mai kapslak pagi thodok singda Indian lanmi na matik chawa perform piki hoki ba sahi lisinga ta Pakistani lanmi na ceasefire sani pan hum purak to guide rakhi hairi Hozero pada maro pa mukana pijari Kaksing Book Fair 2018 ngasidagi hodokre Pokso Act JJ Act amadi RTE Act ki matangda awareness program pangthokre loyana Tarawng de Suba Scientific Advisory Committee meeting pangthokre Ngasigidi image pawdam pijaba matang ngase loisinjare meng tabiriba singbu khurumjari